Khutsu Khutlai Lalonbada chennabani haiba Kuki National Army KNA ni Chingnaba Myanmar Macha Chandel district ki Kachibung khul Assam Rifles na Phare hairi. NA Now News na piba report amagi matung in na faraba miyoi adude Myanmar ki Khampat ki Kolang area dage Thangin kap chahikun kawi hairi. Miyoi adu tha asigi mapanda Assam Rifles na fabane. Miyoi adu na India ki ngamkhaidagi kilometer ahum hena lansilaktuna Jungle mafam amada chatuna lairambada Assam Rifles na mahakpo fakibane. Assam Rifles na miyoi ado makhata balogi thabak lokhatnaba Chandel District Police ta sinarakta matungta mahak Phare haibagi power se khangnarakpade. Paugi likhun amagi matung inna mahak phaba matamda mangwanagi India da changlakpa yabagi valid oiba document amata pairamde. Miyoi asigi mathakta Foreigners Act Section 14 gi makhada case ama register tawduna thigatpa haure. Miyoi asi law kaina Khutsu Khutlai sing smuggling tawbada Chennaba mami chawna tabaga loinana KNA gi kadar ama oiramba yabagi Chingnaba chawna lai haire. Miyoi asina yamnaba Khutsu Khutlai kaya Myanmar dagi more faudana Technopal District tamna puraktaga Churachandpur District fauba Khutlai thilli haina report tawre. Report ki matung inna mahak masana phangdorakpagi matung inna mahakna Churachandpur amadi Kangpokpi District ta mamangda kayada Khutsu Khutlai sing puthok pusin chathakre haina phangdokli haire. Maragasi smuggling network asigi matangda law enforcement agency singna thijinbagi thabak akanba mawngda chathaba hokre haina pawasana makhatari.